ꯑꯍꯥꯟꯕꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃ ꯑꯞꯗꯦꯠ ꯊꯝꯖꯒꯦ ꯉꯔꯥꯡ ꯇꯥꯡ 15 ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯇꯥꯔꯛꯄ ꯃꯇꯝꯗ ꯀꯣꯛꯇꯥꯗꯒꯤ ꯃꯤꯑꯣꯏ 3 ꯂꯤꯂꯣꯡ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯕꯤꯁꯅꯨꯄꯨꯔ ꯇꯨ ꯅꯤꯡꯊꯧꯈꯣꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯐꯥꯖꯤꯟꯕꯤꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃꯠꯇ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯧꯖꯤꯛꯁꯨ ꯀꯣꯛꯇꯥꯗ ꯑꯀꯟꯕ ꯕꯟ ꯇꯧꯗꯨꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯤ ꯃꯔꯥꯜ ꯂꯩꯇꯕ ꯃꯤ ꯐꯥꯕ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯑꯗꯨꯒ ꯕ꯭ꯔꯦꯀꯤꯡ ꯅ꯭ꯌꯨꯁ ꯑꯃꯈꯛꯇꯪ ꯊꯝꯖꯒꯦ ꯃꯣꯔꯦꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯇꯣꯇꯦꯜ ꯀꯔꯐ꯭ꯌꯨ ꯊꯝꯖꯤꯟꯈ꯭ꯔꯦ ꯑꯦꯃꯥꯔꯖꯦꯟꯁꯤ ꯅꯠꯇꯅ ꯃꯣꯔꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯗꯤ ꯀꯃꯥꯟꯗꯣ ꯀꯝꯄ꯭ꯂꯦꯛꯁꯀꯤ ꯑꯀꯣꯏꯕꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯞꯗꯦꯠ ꯑꯁꯤꯅ ꯃ꯭ꯌꯥꯟꯃꯥꯔ ꯖꯨꯟꯇꯥ ꯏꯌꯔ ꯁꯇ꯭राꯏꯛ ꯃꯇꯨꯡ ꯊꯧꯗꯣꯛꯇꯨꯕꯨ ꯎꯍꯧꯕꯁꯤꯡꯒꯤ ꯄꯥꯎꯗꯝ ꯁꯒꯥꯡ ꯔꯤꯖꯟꯒꯤ ꯇꯃꯨ ꯇꯥꯎꯟꯁꯤꯞꯀꯤ ꯃꯅꯨꯡ ꯆꯟꯕ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯃ꯭ꯌꯥꯟꯃꯥꯔ ꯂꯣꯟꯅꯕ ꯉꯝꯈꯩꯗ ꯂꯩꯕ ꯀꯅꯟ ꯚꯤꯂꯦꯖꯀꯤ ꯗꯦꯕꯤꯗ ꯍꯥꯔꯇꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯖꯅꯋꯥꯔꯤ 1 ꯑꯅꯧꯕ ꯆꯍꯤ ꯍꯧꯕꯒꯤ ꯆꯔꯆꯇ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯉꯩ ꯑꯍꯧꯕ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤ junta fighter jet amana anirak bom thatharpada kanan village ki church amadi school ama akai atoi thoktuna angang mapan yaunu miui taraga taret siki taraga mapan amana soki attack asida kanan village ki yum tara school building ama church ama lobu yadana amang ata thoki kanan asi khampat town dagi turen ama lan thoklaga leiba khul amani mafam asi mamang sahi gi November ta dagi junta gi mayokta leiba national unity government gi khudum chanduna makhoi gi lengak makhada thamlakhibani mapung oina sin khunjasing na khundariba khul asida christian lining satpo khunjasing na church ta lai khurumlinge junta gi bom adu taraki jet pairakpadagi makhol tabada mioi kharadi mayumda lotuna leinaki matam aduda makhoi gi aroiba matam laklabagum khanaki thodok adu thokraba matung mamana macha mathada pamlaga bomna panbagi seina khangtuna leiba marakta asiba haksang matat kaya taduna leiba uki national unity government gi madung in attack asida leikhijaw mi singi manung da khwaidi gi sahi nobo misak asi sahi manga gi angang no oiki attack asigi matung soklaba mi sing kaleda leiba hospital da puduna layingnaba hotnabada juntana thingduna thamkibadagi layingbagi khudongsawa phangkhide juntagi maikaidigi nongmaijing numita fighter jet amata sagang da pairakhide maram asina bomb pokhaibada mi sokhi haidiba adu semjin sajinba pauni haiduna sokpa kaleda puge haibada lambi thingchinduna sathankhide juntagi maikaidagi air strike khakta natana chamaga kun mm gi artillery amadi multiple rocket launcher sing sinaduna misam leiba mafam singda attack kaya satharaki masina maram oiraga january thagi ahanba chayol angang taraga nipan yauna misam yankhai ge taret ke mathakta siki sagang region da misam kuntraga ni thoi siduna khwaidagi misam siba mafam oiki loinana region asida misam yankhai juntagi air strike ta asok apan nangki hairi